Liver transplant Toudana, Seisakpa Suren Fibam Fagatle, Miyamgi Toubimal Punsi Chuppagi Kaojaroi, Imung Manung, Lamdam Sigi Miyam na Pamnaba, Naha Wediba Seisakpa, Yumnam Suren Hingani Haibagi, Tazaba Rudraba, Misakase, Singjamai 360 ga, Chatminariba, Amadi Mahak Punung Sizaba Miyoi Kayana, Angam Mateng Pangduna, Layang Badagi Chada, Humbudraga Mangagi Matakta Pagatuna, Amughan na Lamdam Masigi Miyam na Pamba Seisakpa, Ama Oibangam Lagani Haibagi, Tazaba, Miyam na uba phangle chaliba chahi asigi me thada liver cirrhosis na maram oiduna amuga na miyam na mahaki pamnaba khonjel taba phanglaroidaba mawongda ngang basak patada na phamungda yataduna leirakhiwane Regional Institute of Medical Sciences RIMS ta layeng na bahona bada doctor sing na mahaki phibam masi lure hairakpadagi mapanda satuna layeng na ba sel thumgi awaba mayok na ba matam maduda Singjamai 360 amade channel asibu nungsijaba supporter singge tengbanga loina na mahaki punsi kananaba New Delhi da leba Institute of Liver and Biliary Science ILBS ta me kunmanga da liver transplant tauna basat khibane naha oiri pa Seisakpa Suren bu nungsiba madi mahaki Seisakpu pamjaba sing na mahusagi phibam da hanjilangna na ba taibang semba mapuda khurumjakhiba duge mahi na ngaside Yumnam Suren Liver transplant Toudana mahusagi punsida amuk halaktuna ngasidi mahaki pokna phamoiriba wangjing wangkhai laiko leirakta halakpada lamdam sigi miyamna harauba phongdokna khe Yumnam Suren sahi 30 manga apokpa leikhidraba ibo pisak amade momonge masa manga apokpagi manungda mahakna atombane Yumnam ongbi bembemga yumbal lambi da sangsinduna masanupa anigi mapa oiribane tha anirom New Delhi da leiba ILBS Hospital da layang luraba matungda ngarang mahaki pokna pham lamdam da halakpada lamdam masigi isaibu ngaujaba madde Suren bu nungsiba miyam na harau tayam na okay mahak lakpagi harauba marakta pause asina mahaki imung manungga unabada mahaki loina bi bembem na hai lamdam sigi maming chatlaba Singjamai 360 amadi Manipur Miyamgi hona zaman na karisu laitraba mahaki mapuroibagi punsi amabu kanbi baibase matam supagi oina kauba ngamlaroidaba Toubimal amane Manipur gi miyam na siraba tanjasida mahaki mapuroiba made imung manungbu nungsibiduna panglakhiba mateng adu Kaojaroi hairaduna amukhan na hinglakani thajarudraba mapuroiba na mirol tarakpa simag imung manunggi amade miyamgi laibak phabane mahaki mapuroiba se ILBS Hospital New Delhi da liver transplant taunaba layeng bada matam khara changkhe akhang ahi singa tanaraba matungda hana layeng ngamliba doctor adu nataba anauba doctor amaga amuktana duna layeng bada transplant taubana punsi sangba ngamloi masagi liver adu hingadhalabade punsi sangani hairakpadage doctor adu ga tanaraba matungda masagi hanagi liver adu hingadhanaba honakhe treatment gi manungsan na tha ahum kanaraga kapkadaba hidak ama ahanba dose kapada hana zero dagi layeng khiba anaba du chada humbudraga mangagi mathakta phagalakhe tha ahum kanaraga kapkadaba hidak adu matam ngaiboina haksangi phibam su phagalakpana Yumda potharaga second dose kaplam daida chanaba ngarang mayumda thoglakibane makha taba punsida mahak po asigumba laina asidagi nadanaba mahak amadi imung manungna hotnagani haina bembem na phongdorokhe BDF sing khulai thadoktuna khongjang changsinba haukhre Village Defense Force BDF personnel singna ngarang numidang wairam pung 3 tabadage arms down pen down tawbaga loinana lepagi khongjang changsinba haukhre Chaliba tha asigi kunmanga da All Manipur BDF Welfare Association ge Central Committee na meeting ama pangthoktuna thabak lepagi khongjang sangsinaba phirep laukibani haina association asigi General Secretary na thadorokpa cherola mana phongdorokle warep asigi matungin na Manipur ge district taraga tarukta mathau tawriba BDF personnel sing na khulai thadokpaga loinana duty tawdabagi khongjang sangsin gane khongjang asida personnel khudingmang na sawganaba su appeal tawrakle Cherola duna hai chaliba tha sigi kunga mathoida state cabinet na laukiba warep sing aduda BDF singi maruwaina honorarium gi matangda khanakhidaba madugi mahut sahida lupa chamnga khak henganaba warep laukiba dubu yaningdaba utuna khongjang sangsinbani haire Central Committee gi warep asibu thawaidana BDF personnel singna duty tawramlabade maduda thorakpa phaphatagi teksak masa masana pujagadabani haire laima khongda agnibir gi recruitment pangthoklagane Manipur gi district pumna maki oina Dimapur da Agnibir launabagi recruitment pangthoknaba leplambadugui mahutta lakliba November 12 dage hauraduna December 5 phauba laima khongdo oina pangthoklagani haina Chief Minister N Biren ngarang pangthokiba
कारगिल दिवस थौरमदा फोंदोखरे DMU की खोंजंग हंदोखरे लैंगा का यानाबा पुरकपदगे धनमंजूरी यूनिवर्सिटी टीचर्स एसोसिएशन DMUTA ना DM यूनिवर्सिटी दा PG अमदी PhD गे क्लासिंग बॉयकॉट तौदुना लाखिबा दु मतम खरगी ओइना हंदोकले हाइना एसोसिएशन असगी कन्वेनर जनरल डॉक्टर के एंथोनी ना थादोरक चेरोल अमना खंगलकले चेरोल असिना हाई था असगी कुनमंगा की नुमिदांग पुंग मंगा रोम ताबा मतमदा मणिपुर लेंगा की एजुकेशन मिनिस्टर की ऑफिस चेंबर दा एसोसिएशन की मिहुट कांगबु अमगा उनदुना एसोसिएशन की माइकेदगी थमलिबा वाफम सिंह निंगथीना खनखे उनबगी थौरम अदुदा DM यूनिवर्सिटी की वाइस चांसलर HTE की कमिश्नर UHE की डायरेक्टर एडिशनल डायरेक्टर अमदे DM यूनिवर्सिटी की रजिस्ट्रार सु याउखे मिनिस्टर ग उनबदुदा एसोसिएशन की माइकेदगी पामलिबो वाफम सिंह थंबगा लोइनना मिनिस्टर की माइकेदगी सु मखोइना फोंदोकलिबो वाफम सिंह अदुबु थबक ओइना ओंथोकनबगी थाजबा सिंह पिरखे मणिपुर दा ओजा लिसिंग तरेट का चनी तरामाथोई की पोस्ट हांगदुनु लैरे एजुकेशन मिनिस्टर मणिपुर दा हौजे लैंगा की स्कूल सिंग दा टीचिंग अमदी नन टीचिंग स्टाफ पुन्ना लिसिंग तरेट का चनी तरामाथोई हांगदुनु लैरे मरम असिदा लैंगा के महिलोइसंग सिंग दा ओजा सुना थंबदा खुदोंग सादबा मायोकनरी हाइना मणिपुर लैंगा की एजुकेशन मिनिस्टर थौनाउजम बसंत कुमार ना फोंदोखरे वाफम असि ngarang पांगथोकिबा असेंबली सेशन मनुंग दा खुनराकपम असेंबली कंस्टिट्युएंसी की MLA थोक्सोम लोकेश्वर ना हंखिबो वांग अमगी पाउखुम पिरदुना फोंदोखिबने काउंसिल अमसुंग बोर्ड अदुमक लैखिगने नेशनल एजुकेशन पॉलिसी 2020 दा क्लास 10 अमसुंग 12 की बोर्ड एग्जाम तौरोरोय हाइबा वाफम याउदे मरम अदुना कोसेम अमसुंग बोसेम अदुमक लैगने काउंसिल अमसुंग बोर्ड असि मापांगल कंखतंदुना अनौबा पॉलिसी दा इनकॉर्पोरेट तौदुना निंगथीना मथौ तौहनबा होनरी हाइना एजुकेशन मिनिस्टर TS बसंत कुमार ना हाउस दा थमख्रे ngarang famkiba Manipur Legislative Assembly ge question hour da opposition MLA ke Ranjit na National Education Policy gi matang da hangba wahang gi paukhum piraduna Minister Basant Kumar na haikhe National Education Policy asi Manipur da chana hanana ba thaurang leire State asi gi ground reality ga chuna na NEP ge guideline na yaba mawong da khara semdok semjin tawraga chana hanana ba pandam lei senba chahi 2022-23 gi budget panthungpham yaude MLA Mega Chandra Recruitment process loikraba singi fal session loiraga laukthoklaga ne Chief Minister State asigi department sing da hangduna leriba post sing tapna hapa hore Recruitment process loikraba sing chathariba session asi loiraba matungda haidokna bohna re Central Sponsor Scheme gi senfam August kun phawbada thadoktrabade halakna ba center na khangalakle haina Chief Minister Nongthongmam Birena phongdokhre अमरोम द सेनबा चाही 2022-23 की लैंगाक न पुथोकलिबा बजेट असे पंथुंगफम याउदे हाइना MLA कैसा मेगा चंद्र न फोंदोखरे मणिपुर लेजिस्लेटिव असेंबली द ngarang बजेट एस्टिमेट 2022-23 की जनरल डिस्कशन द MLA सिंग न पुखलकपो वाफम की पाउखुम द चीफ मिनिस्टर एन बिरेना पीरदुना हाई मणिपुर की सेलथुम की फिबम का हेना सोकपो ओइदे लैंगाक असिन रिवेन्यू हेना खोमगत पमसुंग Ways and Means की पांबई सिजन अदुना सेल थुम की फिबम का हेना सोक्सन थिगदबदगे कनना बहोना रे मसीदा हाउस की मेंबर सिंग न मतेंग पांगबियो मणिपुर द ART टेबलेट फंगदबगी वाजाउ थोकदौरे सही असिगी अप्रैल कुनगनी थोइदगी मणिपुर द ART गे स्टॉक लैतबना हिदाक असिबु सादुना हिंगलिबा मियोय लिसिंग तराग मरी रोम द चाउनो खुदोंग सादब मायोकना हल्ले अथुबा मतम द हिदाक सिंग असि फंगन बिद्रबदे मखल मखा कयागी खोंजंग चंगसिलगनी हाइना Manipur Network of Positive People MNP gi Imphal East District ke Secretary Kangbam Anandi na phongdokhre miyo yama siraga leiramlei Singjamai Police Station na konba Kansipur da leiba Catholic School gi campus ki kha thangba da leiba sizinnadraba public toilet amagi manungda miyo yama gi asi baksang ta aduna leirambada ngarang numit jungba pung 12 minute kunthra rom ta bada thengnarakre miyo yadu masak maming khangba ngamdre mamai na uppaga tarambane mamai gi saru khara pumthaba horamlei महाकी मनाक्ता सिरिन समा तारगा लेरंबना मियोय असे ड्रग ओवरडोस ओइबदगे सीबो ओइरंबा याय हाइना सिंगनरे सोरफोन मसुगी टी शर्ट फुडिल लिले अमुबा मसुगी खोंग्राव हापेन अमा सेट ले खुदांग अमदे खोंगदा टेटू ये ए येंगबदा सही कुंट्रा लेंगा माले मोरेदा डेंगी की केस वांखलक ले मोरेदा डेंगी की केस वांखलकपगा लोइनना ngarang नौना केस मंगा थेंगनखिबगा लोइनना लमदम मसिदा डेंगी ना नाबा मिगी मसिंग 95 सुख्रे मी अमसु फारे थौबाल डिस्ट्रिक्ट की मनुंग चनबा मोइजिंग मीना बाजार दा ममांग थागी तरागा मरी द डिस्ट्रिक्ट पुलिस ना ब्राउन सुगर सुंगफम थुगाई की बदुगे मखा तारक पोइना सेनबा मियोय अमसु फागत ख्रे
Nongmai lalonba ama fare Imphal West Commando kangbu amana ngarang nungthil pung 12 minute nifuga mga rom tabada kangchup singkhongdagi nongmai lalonba nupa ama nongmai ka kona na fare Police ki paun hai kangchup singkhong market set manaktagi nongmai ka kona na fara ba miyoy adu Kangpokpi district ke Kangchup makhong biles dagi Thangkho hau Dongel Elias haupu sahi nifuga taret apokpa lalkho sai Dongel kauwe mangondagi point kuntra gani thoigi maruga kona na pistol ama M16 rifle gi maru taraga mga Maruti car registration number MN01 X9772 amade mobile phone ama phangle haide appropriation bill ani introduce tawkhrai Manipur Legislative Assembly da ngarang finance ki in charge su puri chief minister na house ta Manipur appropriation bill ani introduce tawkhrai CM na house ta introduce tawkiba bill ani adude The Manipur Appropriation Number 3 Bill 2022, Bill Number 11 of 2022 amasung The Manipur Appropriation Number 5 Bill 2022, Bill Number 13 of 2022 ne. Nagaland gi CM na Amit Shah unakray, pisto ki matang da khanakray. Nagaland Chief Minister Nephew Rio na ngarang Union Home Minister Amit Shah unaduna naga pistok yaw na state adugi waiba isu kaya gi matang da khanakray. Mifam aduda Assam ki Chief Minister amasung Neda Northeast Democratic Alliance ki convener Himanta Biswasar masu yauke RIMS ki Director Anthem Shanta Hankragane Regional Institute of Medical Science RIMS ki Director wariba Dr. Anthem Shanta mahake deputation ki matam loidana mahak na hana thabak tawramba Shillong ki Northeastern Indira Gandhi Regional Institute of Health and Medical Sciences ta October 2022 dagi hankinaba Office Order thokre India Government ki Ministry of Health and Family Welfare Northeast Section na July 19 da thokiba Office Order adu Appointment Committee of Cabinet na July 19 da ayaba piraba matungda thokpa nei Order adu ki matungin na Dr. Anthem Shanta da July 19 dagi paraga tha ahum gi notice period pire Drug ka kona na Guwahati da fakiba Police Constable suspend tawkhrai Assam Police na Guwahati dagi lupa crore kunlom ge mamal oigadabang WY Yaba tablet singa kona na fakiba Manipur Police ki constable hanana absent oidun leibana maram oiraga thabak tagi suspend tawkiba personnel oiramlei mayai ka badrok lalonbada senari ba personnel adugi maming Letmin Singh Haukip kawe maha Kamjong district ke Molbailu village dagi tinthang Haukip ki masanupa nei mahak Imphal East district ki police personnel ama oina Thoubal Dam police station da attest tawraga leibani haire marak asida mayai ka badrok sing aduga kona na fakiba tata Nexon car adu hanana drug favaga mari leinana matam sangna jail da leiruraba lukhosai jogi masanupi kimngai ching jogi mingda lei angang ba machugi car MN01AK 7218 adugi mapu asina more da leiba miyoy amada sahi kharagi mamangda yonthokre haina police statement pire mahakna yonthoki ba miyoy aduna su atopa miyoy amada amu car du yonthokre haina khumle adumokpu car adu mathang anirak thokna yon khragasu gari adugi mapugi maming haujik phauba hongdokta ba maramna lukhosai jogi masanupi ge mingda leiba car adu drug puthok pusin tawbada senai haina report tawnare school bus singda camera install tawna ba khangan khre Assam gi waina school bus service tawriba singna CCTV camera bus manungda install tawna ba Assam Transport Department na khangan khibaga loina karigumba order si ilamda ba bus singda ge penalty oina lupa lising tara logani haina Assistant Transport Commissioner Kamrup Metro Gautam Das na phongdorok le yu thakpada Gujarat miyoy kuntra hena sikre yu thakpada athingba thamliba dry state Gujarat ta hu chenba yu thakpada numit nini henbada miyoy kuntra sikre si bagi chairak phangpham thokpa kaya lei Myanmar sahi diget kaya gi manungda capital punishment pibada Myanmar gi hanba thokdok sing oina leibak asigi military government na political gi bandi mari hatkhi badugi matangda military lenga ki wangang loi amana sibagi sairak sing phangpham thokpa kaya lei haina ngarang phongdokre aroi bada tabiri bapum namak pu thagachari